isai sakibasi Jiribam district ki manungsa leba Singdong upper primary school leba anna yang bitraba isai su singasina yamna pendaba galoinana hairibasi saiba isai ni Jiribam ki Singdong lekai upper primary school da hangi basung leba relief camp sida leiba pigliba noriba angang masa kaya loina miyai sallaba ahalaman kaya masu manipur sarkar ki mai dagi ngasi pawda komne test singba mopak fida subna bu feju pibi dabana maram oidana asuki matik phibum sadana wana lenduna leiba subnaba relief ke masi yengda asuki matik ngoidade akoi peace committee wong kai ken dagi mai kai dagi su thamoi songna akoi mari leinaba authority da hairiba sumlaba leiramiba phibam sing ase koina media da flash tawga loinana akoi mari leinaba authority singi akoi puning singjan baga loinana manipur da leiriba CSO sing loinana akoi gi izatibu ifurkun siba miwei singna sumlaba kudong sadraba kanasu ingbinaba leitraba loinana kendra sigi Musingo iriba honorable MLA Asibuddin Sahana hairiba sumnaba relief camp sida karimo makalgi miyang amatta sangda bagaloinana hairiba sumnaba koigi yamna communal line hai katare maitai singna awaba tarba kaunuk taraga taruk leiba sing manunga major community iriba maitai singna awaba tar pawda bana sumnaba ibum sukutik sadra bijega bida bai base kuno makki oina la ti banai don Jiribam district ki Singdong upper primary school la leiriba relief camp sida isida tongan ba mafam kaya dagi lanjing tuna leiriba ima isa sing loinan ahalaman sing amasung pikliba nauriba angang kaya marum hairiba camp sida leiba matamda manipur sarkar na matam sa na akoigi relief camp sida pibam thokpa material sing haibadi akoigi tumdana ba phamung mopak phida loinana akoigi haijumna sing ba pibi da namar moidana angang masa sing asina akoigi Dambur gumba tharga ahalaman sing sahi miyai sallaba sahi marphum bawdra suraba mayamam su yauri hairiba jaga sida sida akoi upai leitabna maram oiduna akoi flex na singba adigi dambur masit na singba phakna singba singa su tharga leiriba si yengbada peace committee wangai kendra suki matik thamoi songna nuaitaba du khongru sari loina na sigumlaba Jiribam gi waina representative oibiriba honorable MLA Sri Asibuddin Sahana hairiba relief camp sida miyang sangde haibagi akoi yam sauna thajaba leijabaga loinana hairiba relief camp sida leiriba phibam si mahaki maigai dagi su akoi miyang sangani loinana Jiribam da ngasi mai saaba maitai singna awana tarba matam sida mahakna akoi maitai singna awana tabada mahana yengda ba haibase akoi asuki matik akoi i thamoida nuaitaba du phongdoksari